अखोई एडमिनिस्ट्रेशन दना लई ममिंग ओरगदी लेडीज हॉस्टल ओरमनी खंगदब इंडिया की tongan-tonganba mapham-dagi lakpa maheiroi singda Manipur की Sahitya amasung culture khanghannabagi pandam da maming leiraba ayeeba Dr Kamal की maming louraga Psychiatry Department की hall amasung new faculty block asi shabani haina RIMS की Director Professor Dr phongdokkhre Wafam ase ngasi Regional Institute of Medical Sciences RIMS Imphal की Department of Psychiatry की nauna saba Dr Kamal hall amasung new faculty block sangabagi thoramda Dr phongdokkhre Thoram aduga mari lainana RIMS की Director Professor Dr hai Institute ase India की tongan-tonganba mapham-dagi maheiroi kaya matam lei makoida lamdam asigi leijariba culture amade Sahitya ase uthoknabagi pandamda faculty block ase Dr Kamal की ming louraga thonjabane masida sunatana lamdam asigi leijariba lei amade chingi maming ase miyamda khanghannabagi pandamda Institute asigi ladies hostel gi maming sanare Kundolei, Samjirei amasung boys hostel dana chingi maming Langol, Baruni amasung haibok jingna chingba thole loinana conference hall sing asigi maming na India gi afawba doctor amasung scientist ki maming loduna thole haina so mahangna makatana phongdokhe akoigi ladies hostel maming loin bok thole se akoina kundolei akoina kundo gi maramda khanganingba akoina sanarei thole ko akoina samjirei thole adegi akoina lei maming da mayam ama lei da leibak lei adigi mayam aduna lei gi maming da thole su idea je akoi gi Manipur gi language se chapana ning ba do chat ki ba mi sing na kari nu ina hangka da si kari gi tholi no ina hangka da khara pa ba gi tanja ama phangaga di ina adu khallaga ni adu akoi gi administration dana lei gi maming oraga di ladies hostel ora mani na khangada aduna nupa gi da di kamai ta utare ai kan da koino akoi Manipur da lei hills mayam sing sigi maming loina tawraga theroni akoi Langgon Baruni atamaina thaibok sing sumaina tawraga hostel mayam sing sina chingi maming da thondo aduga akoi gi conference hall sing sina doctor scientist ki maming da thondo achigi mamang da koina thon gi sina sarusta hall akoi gi plastic surgeon gi maming da thondo ni adigi Thoram aduda India ki saknairaba filmmaker amasung composer Aribam Syam Sarmana hai Manipuri Sahitya ki lamda thoidok hendongna masak nairaba urirei madabi lairiki ayeeba Dr Lamabam Kamal gi mingda Psychiatry Department ki faculty block ama thambase yamna nungai Masina hospital asigi maheiroi amadi patient singda Dr Kamal gi maramda haina khanghanbatan natana Manipur Sahitya gi lamda haina khangningbagi inot ama piragane aikoina hospital ase laisang amagum latpa chungane mama mapa oiba singna macha oiba singda human value tambiba yamna mathau tai aikoi thabak achoba ama tawrabasu aikoi mapung faba mioi ba ama oirabra haibadudi khangba change pungning wakal nungairaba matamda ta mipung khudima masa masagi apamba mapung fana pangthokpa ngamgani haina so mahangna makhata ke University ayamba reserve tawdong tawi power leba minister mari le na terus ya kariba ayamba nang kasi bawo tawdali kasi art and culture da aduma hai loina maksi thai sambadi akhoi chida class amani administration di khangdi am khangdi makoi na highlight tab di khangdi bo makoi gi reserve to do to ya inauguration ay that aduna ay the khal machi ay ge perhaps ay handali thank you for that aduna perhaps this may be my last adi machi halatani thajani Thoram aduda RIMS की Director Professor Dr Sahitya RIMS की Medical Superintendent Dr N Sanjeev Department asigi Head Professor Dr R.K. Lenin amade veteran singer Manipur State Kala Academy Awardee Chongtham Kamalana President Member Singwena Sargyaki